अहानबदा मरोइबा पाव पिजरी लेंगा के मई तंफम संग फगन बहनदुना लाक्ति मसिना ngasi लेंगा के स्कूल कया प्राइवेट स्कूल का चांगदम नबदा नोट्रे हाइना मिनिस्टर गोविंदास कोथौजमना फुंगदोक्वे थौबाल डिस्ट्रिक्ट पुलिस की CDO सिंबु पुकनिंग थौगतपु ओइना ngasi डायरेक्टर जनरल ऑफ पुलिस DGP P Dongnyal na सेल की रिवार्ड लांथोक्वे JAC against the missing of Achoba Buya Mayum na Koba Banna Chatok sa Sinda Chauna Kaiba Pikre. Amadi, how kiba pung kun marida Manipur go na COVID-19 ke anova case mari thengna kre asiba mata yaw khidre. Kurumzari, PONYTV na pizza prime time Manipuri pau yang tabiri basingbu Jennifer Sharma na taram nokchari. Haujek pau sandok na pizzari. Swata duna leiramba lenga ke school kaya ngasidi fagalakle lenga ke tolop mayam jari ba oja singna takpi tambiri ba mairoi singa private school ga changdam na bada kari ki hantana leiruni. Bo sem na loba class 10 parikya da mairoi chama pass toba lenga ke school kaya yorok pa asne takpadi lenga ke school gi phibam asuki matik fagatle haibani haina Yas Minister Govindas Konthawjamna phungdokre. Wapam asi ngasi Department of Education na Sindra City Convention da State Level Teachers Day Celebration thoram pangthokpada athoi bamitunglen oikiba Govindas Konthawjamna phungdokhibani. Govindas na hai ngasi birian na luchungba lengak asina lamdam asigi lengak ki mahitam phamsang sing fagana ba honaduna lakli. Masina ngasi di lengak ki school kaya private school ga changdam na bada notre. Lamdam asida later laira basing nasu macha masu sing adu lenga ki mahitam phamsang sing da thabagi mahud private school da thaba ven bara hun bada awaba mayuk nari mama mapa oiba singna lenga ki school su hanthana laitre haibasi khangan ningi oja singna lauriba thodang asi miyam na kawba chumroi chakot palam singdadi oja sing asi asuki mate ikai khumnei haurak iba mairoi singna thaksi khasi laina chatsi haiki Education Minister TS Basant Kumar hai lenga asina lenga ki school sing fagatna ba hotnari infrastructure teacher posting tobagi matangda khudongcha daba kayadi thengnari masi process haure athubada oja sing rationalize tawragani Manipur da talented oiba oja kaya ama leiri oja asi tungi mirol semgatpada yaudaba yadraba amani haiki thoram aduga mari lenyana chahi khudingi Manipur lengak na piba Teachers for State Awards lisingani kuni toy oja tareta khutsinaki award fangkrabasing adudi Johnston Higher Secondary School ki lecturer Chungkham Indira Kaichal Manbi Government High School ki oja Saikolen Singh Sid Ngaikong High School ki oja Yanglem Prem Bisnula High School ki Hindi ki oja Kharga Prasad Prasen Lilong Higher Secondary School ki lecturer Oinam Arun Kumari Ibo Tonsna Higher Secondary School ki oja Khumukcham Niros Lata Amadi Wangkhai High School ki oja Ranjita Raskumari ni Higher Education ki oina Best Principal Award ta Imphal College ki Principal Dr. M. Priyo Batra Lifetime Achievement Award for Faculty Member da WANGKHEMCHA Girls College ki Principal in Charge Ais Manoranjan Best IQAC Team Award ta Churachandpur College Best Faculty Member Award ta GP Women College ki Dr. M. Suresh Amadi STEM Award for Lady Faculty Member da GP Women College ki Dr. Chungtham Umambatini Masida natna nimpun Bharat mapung faba nipun Manipur oinaba chahi ahum dagi mapal fawbada laiba mahairoi sing iba paba thoknaba SSA gi makhada Education S ki primary oja lising taraga chartered kunipal da pigadaba tablet sing ahanba tangka ki oina oza tara tareta yenthokhi playwright and poet to associate professor and teachers posting se rationalized to Zaraga, if a magi residential address to Zik, a good data, the Kana Kongachari, Aduga Haliba data, say a Pina, Pazana rationalized Toraga, Yarima Kidima, Magi district, nearby to their own homes. I could posting Tonaba, a Punazari, Hepamam items again. Magi district Shida, Magi subject to Chanaba, Aduma schools, Nataga college like Trena, Koi, Aduma Layasu. Okay, none of this post over clusters. Aduna, I could teachers in interest. So, Yamna, Section, Kumna, Yankson Zagani, Adugalina, Hariba,
from the teachers also. Hanasu, yamna full dedication and sincerity. Tawiri, Tawudadi, Lakadoriba, 21st century say, it is totally going to be knowledge based. Ngasi Kapchung High School 1984 metric batch na humpu suba ozagi numit school asigi hauzik hingduna leiriba oja singi yum da chatuna angamba khudol pot tamduna pangthokre ngasi gi pangthokhiba thoronga mari lenyana loop asigi president M Munal Maitai na haikibada lising ma chamapal humpuni toidagi hauna ozagi sinfam da haurakhiba Bharat ki anishiba president Dr. Radha Krishnan gi mapok numit puning singduna satharakliba fazakraba oja amadi satragi maribu yokhatuna lakliba numit asibu ngasidi kaukthokna bagum tawre ningsing bathok traba matamdagi leiraklaba oja satragi mari sina samasda ingba tapapurak padanatna jati busu chakhat halli adubu ngasidi numit asibu fashion amagum chathanarakpa asina satra khunagi marakta achoba saifu ama pirare Maram asna aikoina ozagi numitpu nungi oiba asengba wakalonda pangthok minasi amade pesan oheloisi haina cherol asna appeal tawrakli Kha Manipur College Kakchingi Internal Quality Assurance Cell IQSC amade college asigi mairoi singna sinduna oza singi numit thoram ngasi college asigi multipurpose holda pangthokki thoram aduda Kha Manipur College Kakchingi principal Dr. Y Suniti Bala Commerce Department ki head of department assistant Professor Y. Raju Amade, Education Department ki Associate Professor Dr. N. Subhas Chandrana, Thoram Mapu Singh Oina Sarukyaki. Thoram Aduda Oza Singh Amadi Mahiroi Singna, Dr. S. Radhakrishnan ki photo da Laikatuna Ikai Kumnaba Utki. Loinina College Asigi Mahiroi Singna, College Asigi Oza Singh Mafumda, Achamba Kudul Pot Pituna Ikai Kumnaba Utki. Loinina College Asigi IQSC na monitor Tauduna, Thoidok Hendokda. Masagi mathau masakhangba oja anida sakhangche yauna achamba khudol pot piduna ikai khumnaba utki September ki tang manga India ki ani shiva president oikiba Dr. Sarvapalli Radhakrishnan ki mapok numit asibu ozagi numit haiduna India ki mafum kaya da pangthokpagum Ziribam district ki school singdasu thoram asi mapung fana pangthokna kre Ziribam ki Boro Bekra Government Higher Secondary School dasu Boro Bekra Higher Secondary School Students Union amadi Celebration Committee na sinduna mapung fana pangthokki Sorok Atingbi High School, Lal Pani High School, Kasturba Girls High School, Netaji High School amadi Ahmedabad High School dasu ozagi numit thoram asi cultural program Zagoi Isai amadi tongan ba furuki harau kumai utuna pangthokna ki thoram loiraba matung oza amadi mahiroi sing yauna Pledge for Posan ki wasaksu punna longminaki Manipur ki tongan ba mafam singda bom pukai handuna amadi nongmai kapsinduna mayang hatpada chenaba yauna PLA ka dartara mapal khutlai kayaga konana fagat kiba amadi drug sungfam kaya marum thugai kiba loinina Independence Day lisingani kuni thoida ayat apan pina bahotna ramba kayabu counter insurgency operation sathaduna fagat kiba aduda achoba thodang laukiba Thobal District Police ki CDO singbu pokning thogat pagal loinina ngasi Director General of Police DGP P Dongelna selgi reward lan thokre Thobal SP Office Complex District Headquarters sa pangthokiba thoram aduda DIG Range 2 Ningsen Warngam IPS SP Thobal Jogesandra Hobizamna Chungba maru oiba police officer singsu sarukyaki thoram gi sarugam oina Thobal District Police na PLA kadar taramapol fagat kiba aduda luchin kiba additional SP operation okramcha wangkhombada DGP na lupa lak anigi case reward adu khuchinaki thoram ga mari lenina DGPP dongel na haikibada Handaki Thobal District Police na tauriba asi state ki oinasu yamna chawba achievement amani Hauziksu Myanmar da irang leiba maramna Manipur da tongan ba UG group singna lamdam sigi VIP singdagi paisa khaiba masida sunatna makhoi leiri haiba khangan naba mi hat ba fa ba tawrapa mayam asina police tasu pressure yamna leiri bani asigumba mayam asigi marak asida police ki achoba achievement amal lakpa haibasi state ki oinasu chokthok chaningai ni haireduna police singsu thagat pa phungdokhi Mapalam gi nan Manipuri sing hat pa faba miwe aikoina faba asida yamna nungairi badi aikoigi icha inaw sing mayam ama mapalam da mahai tamduna thabak tawduna leiribani makoigi life adubu aikoina kallibani aikoigi angaw ba kharana masida hatlaga asomda kari oirakani haiba adudi khangde haireduna
Khongjomgi amadi Androgi nan Manipuri singda thokiba thodoki matungda Bihar gi DGP yauna makok thongba police officer sing phone tawrakhi matam aduda state police na su chap chana thabak tawgani haibagi thajabasu pikhiba laikhi madupumna mak adu Thobal district police na fazana thabak tawbirakpani hairaduna mai pakna thabak pangthokna bahona bada mateng panglakhiba khudingmak pusu thagat pafungdokhi Manipur Secretariat Services Association MSSA na tanduna lakpa tongan ba demand mapal Manipur lengak na thabak to ontok te habadagi ngasadagi all secretariat ta MSSA gi thomi singna sis work strike ki khongjang sangsen ba haukre ngasadagi changsen ba haukiba sis work strike aduga mari lenyana Manipur Secretariat Services Association MSSA gi president Purujit Larik yangbam na hai Association asina Manipur lengak ta tongan ba demand mapal mamangdagi hauna tanduna lakhi Madugi manungda GAD Secretariat Assistant Oidiba M Romanbu Kolkata Bawanda transfer order thokliba asi kakadabani Secretariat ta thabak tawduna leiriba Group D Caretaker ASO SO amadi PS singi grade pay hengkadabani Central Government na chana haliba dearness allowance chapchana lising ani kunhumdoi gi January da piba hogadabani Thabak tagi matam loyuna pothakraba employees singbu matam sangthana thabak buhanba yaroi Hangduna leiriba farm sing mensinana ba promotion process athubada loisingkadabani pension amadi retirement gi phangpam thokpa senfam athubada pithokadabani amadi hana chatnaramba national pension scheme NPS amuk hana chana hangadabani haiba wafam yauri haiki mahakna makha taraduna hai Association asina changsileba sis work strike asi makhatana chathagani masigi manungda association members sing pullaga makhataba kari khongjang sathakani haibadisu lepkani Manipur lengak nasu taliba demand asi thabak oina onthokpiu haiki Kariguma masage willingness amata su yaudana kaltagi Manipur honda sabisi cadre ju khenaba aduda coaching thabadu madu kaktat piu haibasima leire assistant section officer private secretary na jingba adagi post vacant mayama promotion ge leiru mayam singsi mention biu anoba pension scheme chanan biganu ariba pension scheme du chanaraga mayangi puchi kan biu kanana hona biu shokiba nagiba legi du adu mayam singsi ki families na wari ba koliba du masin kanana bagi damakta ko na chanjarapa adu makalgi strike ni Inda government gi DA gi de to P na ba to view P ga da bani haiba gi order na ching ba chik to piu Olympics the first second tabang amdrabasu miyam na khwaidigi kinakhi balaina COVID-19 matam dadi second position tabang amkhre haina MPCC gi senior spokesperson amadi vice president oidiba Harishur Goswami na phungtokre Wapam asi ngasi Congress da Mahangai par halabol chalo Delhi haba hiramda haukiba August ki tang mari da pangtokhiba amadi lakadoriba tang tare ta pangtokadaba Bharat Joro Yatra haba hiram asida paumi singa unabagi tharam amada phungtokhibani mahakna makha taraduna hai BJP sarkar na lengak pairakpadagi haukiba chahi Nepal asida potsagi mamal hengelakpa Tabak fangdaba miyoy masing hengalakpa miya mangdana scheme kaya semduna lairaba singi mateng pangbagi namada miyoy kaya gi punsibu hena awaba piba Congress party na palingay matamda lairamba price rate tagi percentage kaya hengalakpa asina maram oiraga miyam na waraba matam asida Congress ki leader oiriba Rahul Gandhi na Kanyakumari Tamil Nadu dagi na Srinagar Kashmir fawba numit chama yangkhay ni changna Kilometer listing ahunga changa humputara asi chatuna miyam gi awa nungai awat apa amadi BJP sarkar gi aran bawa saksing amadi Congress na miyam da pining libasing asi media gi thongda pigedaba pauzel kaya adu BJP lengak na athing ba thugai ba kaya thamlak pana maram oiraga miyam ga haktheng na unabagi wakalon asi fawrakibani haina su phungdokhi Rahul Gandhi ki liching makhada zat ka dauriba khongchat asida Manipur ki CLP leader MPCC president CWC member MLA ex-MLA office bearer amadi party ki maru oiba miyoy chama henbana saruk yaga dauri haina su phungdokhi Yada akoina sahi Nepal asida akoina ure madudi kai tawga hai matamda aduki mati uidega mayam haizamda false promises wild schemes polarization undermining of democracy, curving of freedom of speech, destruction of secularism, na chingum mayam se koi matang makoi na chathar ko mayam se koi uhe akoi na phangba akoi na thelna development haibu kai na da India da rise of fascism hogulakpa unemployment thok phangdawa hogulakpa the price hike
mamal pot gi mamal lepalitana hengalapa amadi cultivation of hetre amaga gi nusinada na silakpa kaya asi aikoina hoki ba sahi nipal asida koi yinduna lai Ukrul district ta thabak subachat khibak wakta gram panchayat ward number 9 charang patagi buyamayum achoba chahini funithoi apokwa zalaruddin mari makhong khangdana leirakpa mari makhong puthok piu thiba khangdana leiriba miyoi asi leingak na amadi mari leinaba department na mateng pangbiu haina achoba mang khibaga mari leinina sem khiba JAC against the missing of MD achoba na leingak ta taksanduna matam thakragasu leingak na thajaba yaba wafam amata thamlakta bana JAC na ngasi sathakiba tidim road banna miyam gi punsida chauna kai ba pikre ayu angan badiki hauna kwakta miyam na kwakta area gi tidim lambi de thoktuna lambi thingki tongan ba mafam kaya da ujaw nungjaw kaya paisinduna lambi thingki tire kaya maitha ki Churachandpur daki Imphal phawo chenba gari sing thingki lanai gari sing su thingki emergency services sing khaktamak komthokhi Miyam gi ihau laksin na bahot na bada Bisnupur district ki police team da ban sagat pasing na nung amadi nawi kaplak pada personal ahum asok apan nangki adubuka hena sokpadi yaukide police team na tear gas kap ki amadi blank fire tauki adubu thoidokpa asok apan yaubagi paudi laikide amaromda nungthil gi matamda moirang kendra gi MLA thongam santi DC Bisnupur Laurembam Bikram SP Bisnupur Ningthauzam Herojit Laktuna JAC gi miyoi singa kwakta da yum amada famina duna wari sanaduna irang fathanaba waroishin puraknaba hotnaki highway Paugi marak thatna aten babre amatang nominasi DS Enterprises Keshamthong na organize toba mga suba langbal kekil lakadol ba September gi tang taraga tagi October gi tang taraga ni toy pawba palace compound na leba hapta kangjay bung da pangthok sargani langbal kekil asida Manipur da leiriba full khudingmakki cultural item amadi store sing thongbigani mangarak suba langbal kekil asida national amadi international gi oiba so chama hena saruk yagadori Nepal tangana pangthokpa festival amani festival asida gambling item amati yaujroi handloom handicraft amadi disabled singi oina so 20 khudongtawa thamjai tongan musical event rock show Manipuri matam isai loinana Big the Star dance competition amadi fashion event kaya su langbal kekil ubo khongbigani Please come and enjoy at langbal kekil Please come and enjoy at langbal kekil break matung taram nokjari makhatam pau pizari All Manipur Municipality Employees and Workers Union AMME and WU na makogi pitok na lairiba tha taruk khutsumal athubda pitho u haiba wakat yauna atai tongan ba wakat sing Manipur lenga ki marilina basing da taksinduna mamang tha August 19 tagi hauna thabak lepagi khongjang sangsin ba hokiba adu marilina ba loisangi makok thongba officer singa famina dina wari sanaraba matungda matam kharagi oina khongjang handokle hairi ngasi nungthil Thobal Municipal Council TMC ki office complex ta paumi singa unabagi mifam amada All Manipur Municipality Employees and Worker Union ki President S Robin Singh na haikibada Manipur lenga ki mahut director amasung AMME and WU na mahaki office chamber da urban local body ULB singi staff singi tonduna leiriba tha taru ki tolop athuba matamda pithok lagani haina thajaba pirakhi Madugi matung inna union ki oiba mifam ama tha sigi marida Moirang Municipal Council ki office ta pangtoktuna thabak lepagi khongjang adu handokpagi firep adu laukibani mifam aduna September 3 tagi kunmanga fawba thabak lepagi khongjang handoktuna hanagum thabak suba hawba khongjang handoklingai manung September kunmanga fawbagi manungda ULB singi tonduna leiriba tha taru ki tolop pithok hanba Karigumba September kunmanga fawbagi manungda ULB singi tonduna leiriba tolop pithok tabadi mathangi numitagi ULB singna hanagumna thabak lepagi khongjang amuk hana chathaba haina warep nakhi Ngasi malemgi oja sangi numit mafam kaya da pangthok na bagum Manipur da su pangthok nari adubu nakal amarom dadi Manipur gi oja sing thamoi kaina wakat mifam oina fam kre
All Integrated Teachers Association Manipurna Lamphel da laiba Education S ki office mamang maktada chathakiba protest aduda saruk yakibi oja Lucy Elangbamna ngasi oja singi yamna nungairaba numit asida oja kharadi yawba fangdana protest tawriba asigi maram Handak Education Director na salary head on to agani haina thoklakiba order adu yaba ngamloi haibagini haina phongdokhi Cabinet decision lauduna state integration tawraba matungda State ki head account gi salary atopa government ki employees singa chak manana function laklaba matungda khangaudna oja listing ahonga chamri marfu numit kharani gi mamangda education director na samagra da onsin lo haina order thoklapa haibasi mayum panduna yumnak sagi on khabi mau amabu chaktung ponadre napam da hallo haiduna kakthok pirapaga chak manare haina pendaba phongdokhi mahakna makha taraduna hai oja ama oina mahairoi sing mahai tambibada achumba tawgadabani Aran bagi mayok ta lepkadabani haina takpikhiba adumag oja singna mahairoi singda khudam utuna aran ba order asigi mayok ta oja sing thoklakpani masida oja singbu lana uhanba yaba wafum kaya ngarang education minister na press conference ta phongdokhiba wafam yamna laibak thibani phajana ningchina paulo biraga phongdokpirabadi hena fagadabani Kayara Khana Association na department ka wari sanajuge haiduna haizaki adubu unaba phongduna lakhi ngasi ihau horibo oja singi khongjang asi lanagi natte khwaidigi wangba thakta ikai khumnaribo oja singda hantana yengba mawong adu yaningda ba utuna ihau asi chathabani ngasi asi oja singi khwaidigi nungaiba mikupni mahairui singna happy teachers day haina wish pirapagi nungaiba asi sanaroi amana olympics sa sanagi medal lawrapagi nungaibana helamloi Asok nungai kraba mikup asi yawba phanghandana wakat miphampham liba asi pamde loingak na oja singi awaba asi yang bijuda makhwagi dabi asi phangan biu haina phungdokhi Manipur da masak thokna miyam gi yaifa thorang pangthok liba NGO ama oiriba Rural Voluntary Services RVS ki secretary oina thaupuri bi Miss Babita Sapamda handak international award ani pirakhibabu harau ta yamna oktuna pukning thogatpagi thoram ama RVS ki staff singna sinduna Thobal district ke Wangbal Mayai Lekai da laiba RVS ki head office da pangthokre thoram aduda RVS ki secretary Miss Babita Sapam mahaki apokpa Sapam Kulachandra Singh Apokpi Sapam Ongbi Prabahini Devi STO Wangbal ki president Sapam Nabachandra Singh MCPCR ki member KS Jitendra Singh amadi Dr. Robindro Nachingbana dance member Singh oina phamki International award ani adudi India ki Gurugram Ujog Bihar da liba Radishan da mamang tha August 13 pangthokiba thoram amada Global Human Rights Council na Asian Iconic Award amasung Kingdom of Tonga da laiba Commonwealth Vocational University na Doctor of Philosophy Award pirakhibani hari Babita Sapam na mahakna kari wakhaldagi miyam gi yaifa thabak sing pangthok ninglakhibano NGO linkatuna miyam gi thabak tawrakhibano mamangai amasung hauzaki matamda NGO singi oriba phibam sing amadi miyam gi thabak tawrakpada thengnarakhiba awanungai sing saruk yakiba miyamda sandokna wafam kiya sing thamki Manipur da lairiba NGO singi manungda RVS asisu masak thokna kana leizatraba nupi macha angang singi ahal oiraba sing vocational na chungba tongan ba lam singda miyam gi thabak tawriba ama oina state asida natna India amadi international gi miyoi kayana masak khangbiriba NGO amani haiki Handak International Award ani bibi duna pukning thogot pirapa asimag RVS ki staff singna thamoi singna khona jamal adugi mahaina ni haina staff sing busu babita na thagatpa phungdokhi tungda su hanba laitena angamba thakta miyam gi yaifa thabak sing tawkhigani haiki Thobal district ki Lilong subdivision ki manung chana laiba village number 16 Lilong gi Lilong bridge tagi arapati lamkhai fawbada laiba Lilong turel khongbal da kanglon kaina yum kai dukan amadi atai building sing haukiba September ama fawbagi manungda masa na sidok na ba khangan krabasu ngasi fawba sidok tabadagi STO Lilong na Water Resource Department amadi Thobal district police ki matenga lonya ngasi sidok kray Panbayai haukiba August 13 da STO Lilong angom Switzerland bina thokiba notice amagi matung inna Lilong bridge tagi hauraga arapati lamkhai aduga amuk arapati lamkhai dagi arapati water supply fawbada laiba Lilong turel gi Thobal district lom thangbada laiba turel khongbal da kanglon kaina yum kai dukana chungba sajiliba sing September amagi nungthil pung 3 minute kuntra fawbagi manungda masa na sidok na ba khangan khiba laikhrabani
Bisnupur District ki Ningthokong Thangnarel Lai Mandopta ngasi Pushin Ma amadi National Nutrition Month kamari lenyana Pushin B aparai vi gi thoram ama pangthokre. Thoram duda thinungai JP member amadi DPO ICDS cell Bisnupur TS Santibala amadi CDPO S Mita Bina loinina Asa facilitator gitarna thoram duda saruk yakhi. Thoram duda TS Santibala na angang singna apaba chinjak sabaga loinina lairik su ningthina tamnaba haiki. Loinina Mama Chazen B amadi angang sing phana thamnaba hotnabada club panchayat jila parishad medical atai line department kayaga punna chatminaba tangai fade haiki. Thoram duda supervisor sing Ningthokong sector gi makhada leiba asa sing anganwadi worker helper miron B mama kaya saruk yakhi. Chắc phải ám chị khuyên là chào bà ở đây anh ấy nói là đã làm phải ám chị mà tầm sang sana thì cha dân bị miron bị ở đây anh ăn 0 to 6 years đã ra đi đã thì hidak mayam pi đi vậy immunization tàu đó mayam sẽ phải medical đi side thì rồi nó gọi sẽ phải đã tomunaraga cái corporation chỉ pin naraga aduna jia parisad adagi godoli side tagi adagi na sai JPO side tagi medical side tagi haida line department mai am se to tun sa laga haida si atai anga khalde ahal khadi masa phano gi damata atai sigi tagi samsung jo pandam de ko Imphal West District Manung Tunalaiba TZ Higher Secondary School gi Mahiroi Singa MSF Head Office ki BP Maibam Jules Organization Secretary Khaidem Rabikanta Joint Secretary Maibam Rosni amadi Cultural Affairs Secretary Lanlaima ga punna Hauzik Mahiroi Singda Pirak Liba Jai Theng amadi Iramdam Sida Thok Liba Thokdok Wathok kaya gi matang da su kupna khanan ne kheloina TZ MSF Unit Council amasu Semkre Panbayai, Manipur Students Federation MSF na Aikoi Lairik Ningtina Tamsi Haiba Academic Campaign Asagi Makada, Manipur gi Mahiloishang Singda Chatuna School Amadi College Singi, Awat Apakaya Galduina, Mahiroi Singbu, Pandemic Matung Sida Mahima Sing Karamba Kanglon the Tambiri Bagi Habana Jungba Sing, Mahiloishang Singda Hakting and Chatuna Yang Sinbada Natuna, Tungan with the Ladyba Mahiloishang Singi Mahiloishing Blue, MSF ki Wakalon Jelhanduna, Kunai Asagi Tabak Toram Taubada, Mangam Sana Pangtopangam Nabagi Pandamda, Matang Manau Naina, District Singi Manung General Riba, School Amadi, College Singi Unit Council Hangdutuna, Lakibani. Socialist Students Union of Manipur, SSUM na Thador Patsirol Amana, Lainga ki Oja Lising Taruka Chamapal Nifu Mangarom Hangduna Ladiba Asi Mensinaba Amadi, Sagol Mang Higher Secondary School gi Awat pa Oja, Numit Mangani gi Manung da Tharak na ba Fongdok Matung. Manipur Lainga na Oza Thabirak pa Amadi, Awat pa Oja Sing Mens Lagani Hairak pa Asi Thagatli. Oza transfer amadi posting thabadasu wachat wanom yohan bigano SSUM na Mahiroi Singi Pangpam Tokpa Hak Tanbada Maduda Mari Lenyariba Makok Tongba Singa Wari Sanamine Duna Mahiroi gi academic atmosphere da Kaiba Pi Daba Kongjang Sang Sinduna Lakli Yariba Makai Lup Asna Mahiroi Singi no Magilarik Tambagi Lambida Akaiba Pi Daba Kongjang Sang Sinaba Togai Logani Mahiroi Kunai Asagi Dabak Yengduna Mahiroi Lup Asida Tamkiba Wapam Sing Mari Lenaba Singna Tabi Duna Kong Tang Lokat Pirapagi Dama Education Minister Director Lunina Department ki Mari Lenaba Pumnama Kainingai Litina Tagat Fungdok Jari Sagol Mang Higher Secondary School gi Oja Kharat Thara Krabasu Class 11 amadi 12 ki Physics Mathematics Home Science amadi History gi Oja ama Fauba Laitiba Asisu Mari Lenaba Singna Athubada Thabiyu Wanom Sareng Piduna Lenga ki Oja Sing transfer amadi posting Tarapada Jamam Nabat Thongan Biganum Mahiroi Laitaba Mafam da Lairiba Oja Singna voluntary Tokpiraktuna Mahiroi Singi Punsi Samanjaningi Ngam Loidaba Oragana Yum da retirement Lok Tokpirakat Laibiro Oza Singna Mahiroi Kunagi Khanduna Thabak Packet Minisi Haina Zirol Asna Pali Paugi Maraktana Timbabre Amamok Lominasi PONYTV na makhal mathel gi thoram sing sanduktuda miyam gi seba tawjari masida hena mai pak na bagi damma PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyu hena mai pak channel ama oina bagi damma PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyamgi suggestion bu khawramna ngaijari
taram nokjari mangkhata ba pau pizari ngasi ayu kangla dagi lamthaduna Imphal to Leh Ladakh ki bike ki khongchet motor tribe Jawa CD club na ngasi Imphal thadokre chaliba bike trip asida nupi ama yauna mioi Nepal na saruk yari bike trip aduda saruk yari bi nupi adude gerinda loitongbamni mamang dasu Imphal to Delhi solo car trip amadi national award oribe asi Manipur dagi ahanba nupi na bike thoduna Ladakh chatpa oigedoribani hairi Desam Thobal District Council ki maru ebe Thopuriba Thobal District Council Desam ki President LB Joy Ras amadi Vice President B Rakesh asi Luki Chetna Kanglun ki Wangmada Luki letterhead amadi receipt tongana saduna lana thabak torambagi damak lukta gi tanthokle haina Desam Head Office ki Secretary Publicity and Propaganda Thodam Syam Jainan Thadorapa Cherol amana hairi Serol asna makha taraduna thodo asna leibak piyam amadi mahiroi khunai gi damak thawai hakjang yauna hona jariba thomi singda aranba wakal khalakna ba amadi thajanandana bagi maru hulakadaba oibena lupki oba jerak asi miyam khangna lauthokpani amadi lupki chana kanglon amadi kai khumna ba manggadaba asuguma thodo asi matungda amukhana thoktaba oishinu haina palli Tribal Affairs, Hills, Horticulture and Soil Conservation की Minister led by Hokipna, Mahaki Local Area Development Fund के Technopol District के Aimol Kulen da waiting set amas saduna ngasi miyam da kuchina kre. Thoram aduna Aimol Kulen Village Authority के Member S Jungkolal Aimol na Kendra asigi MLA su oidiba Minister led by Hokipna miyam की damak khanbi duna waiting set amas sabiba asida nungai ba phongdokhi. Thoram adida village pastor CS Real Suwa Son Yauna Aimol Kulen gi maru eba mioi kayasu saruk yakhi Kom Union Manipur na sindra ngasi the 9-man knockout football tournament listing ani kunithoi Upper Kom Kaira Village Loktak project ta hogdokre Hogdopagi thoram adida Public Work Department amadi Youth Affairs and Sports Minister Govindas Konthauzam amadi Hakholat Kipgen MLA Saitu constituency Kom Union Manipur ki President Chungjahau Sartona Functional President amadi tongan ba khunja kaya gi khulakpa sing amadi Pastor Singh Luidina Kom gi maru eba mioi kaya na ngasigi tournament hogdokpa asida saruk yakhi amasung nat ki oiba jagoi kaya amasu miyam da utkhi Luidina Hariba tournament asi tha ama chupna pangthok kadabana maram oidaka Manipur da laiminari ba furup kaya na su saruk yabina ba Kom Union Manipur gi makedegi pausel su pirakli ngasigi ahanba match da sanakiba asida N Sartona UKY Ebu ani shinoda maithiba PK District Sports Association Bishnupur na Sinduran District Mini Stadium Bishnupur gi ground da sathariba First Let Itom Chasing Memorial First Division Football gi ngasi sanakibada Class FC Kainona KYVO qualify bu ani sinoda maithiba pikre ground asida sanakiba ani shiba match da OSA oinam amadi LYLL Laimaram goal ama chanaduna draw oikre State asigi oina hawkiba pungkun marida mioi mari positive oikre mioi amata stiba yaukhidre COVID-19 Command Control Room dagi thadorappa report amagi matung inna hawkiba pungkun marida nupa ahum amasung nupi ama punna mioi mari positive oiba yaukre hauzik fawbada punna mioi lising aniga Germany fum Nepal laikidre State asigi oina hauzik fawbada mioi lak ama lising kuntra mapalga jatret ni funi thoi positive oikre masigi manungda mioi lak ama lising kuntra taret ka changa kuntra ni thoina recover tawbak amkre active case da mioi humpuni thoi leiri Recovery rate na chada marfutara Nepal dasmik mari anini hairi. Luishilakpada maru eba paw muhana pizari. Lenga ki mahitam pamsang sing fagar na bohon na lakli masinang ngasidi lenga ki school kaya private school ga changdam na bada notre haina Minister Govindas Konthauzam na phungdokre. Thobal District Police की CDO Sengbu Pukning Thokat po oina ngasi Director General of Police DGPP Dongel na sel di reward lan thokre. JAC against the missing of Achowa Buyamayum na Gowa Banna Chatok sa Sinda Jaun Akay Papi Kre. Amadi
ꯍꯧꯈꯤꯕ ꯄꯨꯡ 12ꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ COVID-19 ꯒꯤ ꯑꯅꯧꯕ ꯀꯦꯁ ꯃꯔꯤ ꯊꯦꯡꯅꯈ꯭ꯔꯦ ꯑꯁꯤꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ PONYTV ꯒꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ